अहानबदा मरुइबा पाव इनर के लोकसभा मिखल के इलेक्शन कैंपेन ngasi nuthil pung mari da loisilagani amadi mangkraba mau ama mioi kharana numit mangani gi matungda nupi memda thijilamle hairi police na nupi adu wahong wahong chachakre kurumjari ISTV gi Manipuri paw mieng tabi ba punamak putaram noksare hauji paw sanong lepizari लालिबा तांग तरा निपान द पांगथोकदोरिबा इनर मणिपुर पार्लियामेंटरी कॉन्स्टिट्यूएंसी के मिखल की इलेक्शन कैंपेन ngasi nungtil pung mari da loisilagani कैंपेन की मतम तेंसिलकना पॉलिटिकल पार्टी सिंगना मागी मागी मेरेप सिंबु माई पांगनबा अकन ममोंगदा कैंपेन चथनरे बीजेपी की ओइना चीफ मिनिस्टर यावना काउंसिल ऑफ मिनिस्टर अमदी एमएलए यावना मिखल की कैंपेन चथदुना बीजेपी की मिरेप डॉक्टर आरके रंजन बु माई पांगनबा होनरी कांग्रेस पार्टी की ओइनसु हाने की चीफ सेक्रेटरी ओनबु किशोर बुमाई पांगनबा सीएलपी की लुसिंगबा ओकरम इबोबी की मखादा एमएलए अमदी पार्टी की मियोय क्याना मिखल की कैंपेन चथनरी सीपीआई की डॉक्टर एम नारायणसु माकु नुसिबिबा मियाम गलोइनना मिखल असिदा माई पांगनबा कैंपेन चथरी अतै अतोप पार्टी सिंगी कैंडिडेट सिंगु माई पांगनबा मफम क्यादा कैंपेन चथबा कनखतनरी मांग की मौ अमा थीब खंगदबदगी नुपी मेमगी मियोय सिंगना नुपा अदुगी युम फावबा अमांग अता थोन खबा अमदे थौबालदा नुपी कयाना लंबी थिंगबगी खोंजंग फावा संगसिन खबा मतुंगदा नुपी अदुना अतोप नुपा अमगा मांगरुरबा मतुंगदा नुमित मंगानी लेरगा मयुमदा हलखरे मणिपुरदा मौ मांगख्रे हाइना पुलिसता रिपोर्ट तौबगा लोइनना मीडियादा यामना तोइना फोंदोंना रखिबसिंग अदुगी मतुंग इन्ना मौ अदु फंगले नत्रगना मफम अमदा लेरमने हाइबा वफम अमता ताखिद्रबसु चटकिबा तांग 13 गी नुंचलदा मयुमदगी थोखिबदगी थीबा खंगद्रे हाइना थौबालगी नेप्रा कंपनी मखा लेकाइदगी सगोल सेम सिंहजिना महाकी लोइनबी सगोल सेम रोजी सही 19 बु मांगख्रे हाइना थिबिनबा थौबाल पुलिसता वकटखिबादु खंगौतना सगोल सेम रोजी ngarang मयुमदा हलखरे हाइरे पुलिसतगी फंगबा पावगी मतुंग इन्ना सगोल सेम रोजी हाइरिबि नुपी असे पलेंदा दुकान फंबा नुपा अमग मरी लेनदुना निमित खरनी थीबा खंगुदबनि हाइरे थौदो अदुगी मतंगदा पुलिसना रोजी की मचिन हंगबगी थबक चथरी पनबयाय रोजी थीबा खंगदबगी मतंगदा ngarang थौबालदा नुपी मयुंगी नुपी कयाना सगोल सेम सिंहजित की युम अमांगता थोहनबगा लोइनना रोजी की मतैबु इज्जत सोकपा याबो वफम कया फोंदोकपा मदे माकी मपुरेब सिंहजितपु मराल कया पिशनबगा लोइनना थौबाल कैथल मनाक्ता लंबी थिंगबगी खोंजंग चंगचिनखिबनी खोंजंग चंगसिनबा अदुदा सरुक याखिबि नुपी अमना रोजी की मपुरेब सिंहजितपु मराल लेरमगनी हाइबगी चिंगनबा फोंदोकपा लैख्रबनी Samda laire muhai kasinda laire muhai sukunda laire muhai mana seran turan to se mango da thaja balai rakta badagi mayam mama khumbi har kan pas mai ngasi sia se mama habi ro na sale adu subhana si habi bangam dreba mo poro lo tan laire ban pa se adu dagi ni mayam se ngasi bazar ni tholaga lamdam si miyam amgi mating lauraga sakar thamda koi ase pasma tawiro adu ga mang si khumbi haidana masigi khudi kana sa Politics haibasi lila drama nate reality ni practical oina thabak tawba mathau tai haina Chief Minister N Birena phongdokre wapamase inner Manipur parliamentary constituency gi mirep RK Ranjan gi moirang hanubada pangthokpa nomagi oiba political convention da mangna phongdokibani political convention adu Minister TSP Shojit MLA S Rajan candidate RK Ranjan amadi BJP gi lusingba gaya su saruyaki candidate RK Ranjan na नुशी जानबा हेन चौखटपा अमदी कांगलु की खेनबा लेतबा लेंगा अमा लेहनबगी दमक महा कैंडिडेट ओइना चोंथरपनि हाइखि चीफ मिनिस्टर एन बिरेना हौजुगी मतमदा चिंदखक हाइरगा कुत्ति यावदबा बासन खक्की पॉलिटिक्स कानारोय बीजेपी ने लुचिंगबा गवर्नमेंट असी हाइदोकिबा वांगांगना चपा गवर्नमेंट नि ममांगदा लेरंबा फत्तबा अमदी अरानबा सिंग चुमथोकनबा होनबदा अवाब कया ओइखि सिस्टम कया सेमदोक्तुना ngasi लेंगाका मियामगा हेना नक्सिन हनबंगमबता नतना मियामगी पुंसी अमसुंग लनथुम ngakpa ngamle makhatana hena phawa thauram kaya pangthoknaba semsari haikhi Congress CPI adagi NPP loko yo pune naksana panedo CPI pune hai kanaga pune hai mai age pa mane democracy ni narsu president apne lede tawada ko karma party ne kari tawrge hai ba karma sarkar ne kari tawrge nahi kasai aho budhai je bodo matu kadam di praja sigi pune jo thabiyo makhana rakpe amona mihar ni pun sing tam ki marak khanaba sing tam ki marak thaimung taba
Jadi maintain pasal di mana tiap nak betul nak hat dengan negara kita di mau apa yang masih di mana ke siapa ke polis ke bisa bagian tu betul nak di mau amo ada dalam siapa BJP Yuba Morsa ki President Somorjin Alusingduna ngasi ima kachalda film star sing yawba BJP ki campaign chachakre sarauya ki ba film artist boniam na mamang leram balengak sing na artist sing bo sangai festival na sing ba tharam sing da khara khak ning sing banatana ningthina loinaram da ba du BJP ne lusing ba government achi lakpadagi film policy ne sing ba puthokna artist sing bo hena phaba thakta bukhana ba honarakpa asida BJP da support tobani haiki Sehingga hana memang leram government sing hai tarai ma palam sing menga palas e bagi tikti le jadi adu artis sing bu sangai festival gumbala gumatam lagi ngak nuai ning ko ga pangsi sinda biramba adu ngasi lai ba sahi ani ge batu aten matam sida BJP government state film policy ba sembi duna plan to biduna athu matam sanan habo hoda bagi tanja thami basida akoi ki su artist samoina tawam support tawam thokpra na khalaga support to jabani puno khurum jari Sandal Tengnopal Ukrul amadi Tamenglong dagi Congress BJP amadi ZDU gi worker oiramba nahakaya NEIDP da sanglakpada makhoibu taramna okre tera sapam lekta leiba party asigi office ta pangthokpa makhoibu okpagi thoramadu NEIDP gi state president Dr. NG Vizoina party asigi wakhalon sing khanglakpadagi naha sing yorokpani haiki ngasi changbi leba mayam si majority di young turk ngaktani adi naha ngaktani Adi mathakta naha thona faraba mayam asina hojik sidagi sigi wakhalo leiragadi tungi lakadoriba makhoina chaukhalaktana senior oiraktana ahal oirga matamda sangaba lambi sida nungsinabagi wakhalon porakani mawai ki makhada leiriba naha sa sing su sing mayam adusu wakhalol afaba wakhalol ama pidna aikoi se singmi ga tami ga nungsinabado soidana maki porakani aina asa taujai Ngarang nonglei nuksitna misimina thohon khiba madi awana taraba singda khudakki oiriba relief material sim phangandaba asi laibak thibani haina energy congress ki mirep oiriba ona bagishwar ngasi kwakta da pangtokpa pawmising unabada phongdokre mangna makhatana natural disaster singda lengang na mateng pangbada model code of conduct na yadab leiti haiki khoige relief ki matang da guideline ama leri hariba model code of conduct da su yaujari siguma disaster leba matam dadi relief ki material mase awaba nangiba mi sungdu da piba se athing bal leiti hena yaujadana lerobani so suk yamna mang ta alaba praja mayamna awaba khangda leir matam sida manipur sarkar na hojik phawbada relief ki material piba relief ke hangdokpa kariguma thabak amata tawidri Hanagi MLA M Prithvi Rasna awana taraba singdamak tengbangi polam sing birakna bahai khrabasu pirak taba lengak asi miyamgi khandaba laingak ni haiki hairiba nole nungsesi lakani haibasi akoina sigi matang sida akoi tasengna politicalize to pamde ai ngarang so appeal tawjai cutting across party line Manipur government is on humanitarian ground da it has been more than 24 hours pung kunmari hela pauda housing pauda model code of conduct ki athing masulaite district administration na khudak tala ka ngarang dagi about 500 household damage or laiba sida immediate oiba cheng chak relief material pibam to ko pida basa ko yamna pende yam nungai te Political party amata samnadaba civil society organization mathautai matamaduda Manipur kanmang ngamgani haina DCEC gi managing director Dr. IS Konthauzamna phongdokre DCEC gi office ta pangthokpa pawmising unabaduda mangna makhata na haikibada mikhal gi damakta national amadi regional party singna magi party gi music mai pak na bhona ribasi asengba political system election gi mong dudinate Candidate sing asi miyam ga phaminaraga makhoina parliament ta chatlaga kari togani kari ngangani hangba changi mikhal gi mong matau asi hongdoktriba makhai chakhotpa thinthagi gani haiki CAB ga asylum loga sangdamnaba yaroi haina Congress ki wangang loi Haresor Goswami na phongdokre wapam asing asi Congress bhavan da pangthokpa pawgi miphamda phongdokhibani mangna makha taraduna BJP gi lusingba kyana itihas khangdabida pangangdangang bigano Asylum di Congress ki manifesto da hapadangairi parliament ta puthoktribani ILPS asi Congress na lokthokhibanate solisingwa samapan ipumapanda Manipur na India da pundringai da ILPS lokthokhrabani Armed Forces Special Power Act asi Congress na thamnambani harabasu Congress na lengak paiba matamda Assembly Segment Director gi aspa loktokhi
BJP lengang law and order phibam phare hairaga makha tana aspa karigi lokthokjibano Kabo Belidi sorry singam sanipan kuntra marida Congress pokringai da British na pithoklambani sorry singam samapan humbutareta Indo Burma boundary agreement asi nakal ani gi miyo sing yauduna lamgi cheye naba si onthoknaba siamkhibani BJP lengang haujikari tauri mangna makha tana haikibada CAB na Manipur sohalwe haina BJP na phongdoklibasi aranma wafamni haiki Hanaki Potsidi, Manipuri, Quigi Miangi, King Mamusung Sibagi question, KFC Miana Yadre, with the Kampadi, BJP Nakaidogeda, I Quigi, Asylum, Hello, see, Quigi Congress, and the Yauri, Manifesto the Yawi, Asylum Matan, Yam Pak Chauraba, Hojik to Parliament, the Putokana, and Sembasu Natri, Port Amani, Kepki Matang the D, Lining Lambi the Yumpum Oi, Aduga. Leibak the Yumpam Oi. Asylum Matang the lining Lambi the Yumpam Oi, Port Nate, Leibak the Yumpam Oi, the Port Amani, Asylum Gi Potse, Luoma Semagi Matam Oire, Hibadu, Oidana, Aquagi Manifesto, the Hapagi Wani, Masina, Cape Gat, Sangdom Never, Chugaya, the Port Amani, Hibasi Mayamnasu, and Kambi Port Amani, Asylum Gi Port Ama Putora Port City. BJP no upai later than Napuma made the Kujina CE, I do not Masipu Toga, Cape se counter Tonava, Congress se Kamain Tonana, Quagi, Namu the gay, Hibagi Wakanda Tawani, Miang interested to Wanate. Tang Tara Nipan the Pangtokoriba, Inergi Mikal Gamari Lenena, Singzamai BJP Mandal Sinduna, motorcycle rally ama Pangtokre, Miam na apam candidate kanana bapandamda motorcycle rally asi pangtokpani haina Singjamai BJP Mandal gi President KSH Rajena phongdorakle ngasi relay asi khoi 17 Lok Sabha so laba mari leidana khoi mayam message ama pinabigi tamakta ko siguma relay asi sinjabani maro pandam laiba khoi gi hanaki 17 Lok Sabha sigi mari leidana khoi gi afaba mirep amada Piba Hibasi Panam Naquina, Mayan Baptana, Pinabita Sumasi, Tamjabani. Ngarang ayuk set kiban nonglay no shit aduna more subdivision gimanung janba khul marida yum kaya mangata to hankre. Khul sing adudi S Molzol Village, S Mongzang Village, K Zalemon Village amadi L Faimol Village ni. Pulna kun mari asida yum mangagi matak thangba saruk sing nonglay no shit aduna humdokre. Yum khara amadi faklang yaungna yumgi ayamba sarusing amangata thokre awana tarba mafam aduda more police ki OC letko how wifi na lusingba team amana chatuna yangsenkre Kwakta dalaiba Manipur Creative School gi mahiroi sing nonglei nushina sokpadagi hospital dalai kanaringaida thongam santina moirang kendra progressive front ki miyoi singaloinana chatuna yangsenkre Taubal district ki Khangabo Kendra Fauduna Cheliba Arung Turel gi sing Kangkhibadagi Khangabo Khungangi akoibagi miyam amadi Ikopata double cropping toriba longmi singda changna awaba mayongna duna lakpa adu mari leinaba singna miyeng changbadagi isingi awaba kharam makhaidi kohan mangamle haina apun balongmi lob Khangabo ki miyoi amana phongdorakle kumsigi ising ase amadi lo ubse kramai to se khana matamda akoi phajana Arung Tureng gi singsibu leiragadi akoi ising lo uba waroi Kanaraga Hoy Longan Pochuna Jabane, Lopari Sing and Humse, Adubo, Matam Gimatunga, Sing Kangana to the Sing Lakadre, Sing Laktonam Modena, Housing Palaro and a Kanjame, like a loud salary, Hanigum say, Adunga City, Pesi Digi, Sibina, Sing the Habidana, Sing Adunga Sea Yorle, Ahoyam Nungare. Water Resource Department gi Singda Dam gi Intekta Valve Amasem Gadabana. Singda Dam gi ising asi April tang mari dagi thadokpa hokre Singda amadi Kangsu water treatment plant ta ising hanthana phangba maramna Imphal gi maru eba mafam singda ising ningthina phangkiroi Dam gi valve semba loirabasu kungwi nong lakriba makhai miyam da ising piba ngamkhiroi haina Water Supply Maintenance Division number 1 PSED Manipur gi Executive Engineer na khangalagli Hausi pawgi marakta natenba bregam tang lauzari Paradise para fruit Paradise para fruit. Have a sip and feel the difference. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time.
Download the Food Wi-Fi app now. Panthoibi Constructions, a subsidiary of Panthoibi Housing Finance Company Limited, presents Panthoibi Green Homes, the first of its kind residential group housing project. Panthoibi Green Homes will mark a future of modern living in the state of Manipur. Come now and register your consent of interest to be a part of the future living. Panthoibi Housing Finance Company Limited. Admission open at BYS and BYS BMT for class 10, 11 and 12. Second position, logirappa BYS na chung mating pambiri. BYS ki thesis se in thak para masam na kanai na khale. 2018 sida aina mai pagod ko matlab si BYS BMT ki faculty sing yam sang mating pambiri. Maruti Suzuki Arena brings you the big new WagonR. Stronger on looks, stronger in character, stronger on the outside, stronger on comfort, stronger on technology, stronger on performance, stronger on safety. They drive the big new WagonR at our Aston Motors showroom located at Jingmirong, Impal West. Jolip 100% natural syrup amasung capsule. You thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu Ima pirol syrup anatra suba khatane yaroi aduna pirol singda comfort tinglibani Haujik makhum tangkai mahairo aduga t-shirt lupsillo masigi step macha asina higi langsingu phajahanduna machu mamen su thokanni adudi comfort na torisi karino fajanaba amasung machu mamen thohan bani comfort after wash apikpa khongthang ajoba thabak Panthoibi Villas, everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Uripok, Impal. Break matung da taram na moksari makataba pawda 33 kV moirangdagi moirang khunau amadi 33 kV moirangdagi Jorastampur fawbagi line da ngarang nonglai nushida maram oiraga electric pole amangata thoklaba mafam sing aduda ngasi MSP Shield gi Managing Director N Sarana Luchingba official team amana hakten ngana yengsinkre amaromda amangata thoklaba hairiba mafam sing adubu semjin sajinbada matam khara changadabana line asina mai piriba mafam sing nimit nini ro mai fangkiroi haina MSP Shield gi transmission sub division number 2 na khangalakle Amaromda ngarangi nonglai nushit aduna maram oiraga jiribambi manung chanba makha basti dagi sauduri khal khun phawbagi 11 kV line amadi Farzol district ki Patpui Mungi 11 kV line asi numit nini rom mai thakiroi haina MSP DCL Boro Brekragi manager NG Kiran Kumar na phongdorakle ngarangi nonglai nushit aduda jiribambi mafam kayada electric wire tatpa amadi post tekpa yawba amadi Paul conductor tatpa yawbadagi semjin chadin bagi thabak kanna sachari haiki ngarang April ki tarik 15 da akanba nong che chippadagi Jiribam district ki mafam ayambada Paul conductor tu wa tatpadagi makabasti dagi sabdul khal fawba matam khara mai piba ngamjakiroi amadi 33/11 kV substation Sibapuri khalna mai piriba Farzol district ki Wapuimun feeder gina 33 kV line pole tuwa amadi conductor takpana maram moiraga matam gara mai piba ngomkiroi athuba matamda public da mai pinaba pole sindokpa amadi conductors samnaba thabak kanna MSPDCL Jiribamgi site gi thabak kanna satajari Council of Scientific and Industrial Research na logba UGC ge National Eligible Test ki haukiba English ni taranipan gi December thada pangthokiba exam da Bharat pumbagi oina Humbudra Subareng Tarakrabi Bisnupur district ki oinam kendra gi manung chanba Ireng Bam Awang Manilaikai degi Sanasam Thoibibo Sanjan Pokpi United Welfare Club Ireng Bam na haraute amna okre Thoramadu da lamdam adongi pradhan yaungna miyoi kya na saryakhi Thoibina phongdorapada UGC na logba Junior Research Fellowship halakpada nungaiba po I haiki
December the pangthokiba UGC na lawba CSIR UGC net haibatuda GRF na phangjarapani aduga aigi on indirect na 70 lakh kibane aduga makhata na aina PhD tawjage na khansari aduga research ki field oina changjaninge aduga achoba scientist amugi type my professor gi adu research ki line oina changjaninge duga aina naha sing da hogali bes angang sing da haijaning badi tabak lari pa matam da plan to bio aina kai to gadagi haba agi em ama khambio aduga to bio April ki tang ama dagi tara manga fawa Sandel district ke manung dalaiba health and community center singda swasta pakhwara lisingni tara mapan pangthokre Ministry of Health and Family Welfare gi makha da pangthokiba thoram adugi manungda social service amade plastic sizinadabagi matangda awareness program su pangthoki Kangla Tongbi Children Care Home Orphan Home Kangla Tongbi da Yendremam ahalzawa maite koba khongampat mayai lekai dagi mioi amana maki masanupa anan maite gi mingda orphan home gi angang singda chaklen ama pizabaga loinena kudol pot kya tamkhre Loisilakpada maroiba pau amahana pizari Inergi Lok Sabha Mikhal gi election campaign ngasi nutil pung marida loisilagani Amadi mang kraba mau ama mioi kharana numit mangane gi matungda nupi memda thinjilamle hairi police na nupi adu wahong sathakre Hauzi Pavigi oinadi ISDB na pizari Manipuri pau matang sa loizere miyeng tabiro puno upamukha na kurjari